ngasi ayuk phongkiba tongan Manipuri siphongsing amasum thokiba thawdo wathoksingi maruoiba I pausing khonga saraga Manipur top channel gi mekedi gi myam da thamjagi hanbada Manipur gi AC khara BJP gi yenadraba mire puthokpa ngamdri National People's Party gi ahanba tanga ki mire ngasi lauthoklaba yai taragani to shubo Manipur Legislative Assembly gi mikhalda kana mire boigada ki haiba lepthoknaba Delhi da kem tawdun lairiba Minister Nongthongbam Biren Works Minister TS Bishorjit BJP Manipur State Unit ki President Sharda amasum Central Leaders singi marakta Assembly Constituency kharaga yenaba leitaba mire puthokpa ngamdana lairi Thazabi yaba mafamdagi phangba pauna hai New Delhi da ngasi Manipur gi election in charge Bhupendra Yadav yauna Chief Minister in Biren amasum Delhi da kem tawduna lairiba BJP ki lusingba singa puna phaminaduna yenaba yaudaba mire puthoknaba wakhanaki Assembly Constituency kharagi mire khandokpa ngamlagasu ayamba Assembly Constituency singdadi amaga wakal manadabadagi mire oihananaba amat oiba warep parliamentary board pikatpa ngamdre BJP ki central leaders in Manipur ki Assembly Constituency amamamda masing yamlaba intending candidate mayam laidipsigi manungda kanada ticket pigadagi haibadu parliamentary board puthoktrungai gi mamangda makhoi masel yasinaba hana puraknaba Delhi da kaukibani karigumba makhoi masel gi marakta yasinaba purakpa ngamdragadi BJP ki national leaders singna hana taga karak thokna survey tawba loikraba report singadu da yumpham weraga ticket lauthorakpagi oithopalai BJP Manipur State Unit ki President Sharda Minister and Biren amasung Works Minister TS Bishorjit ki marakta Yanaba Purakpa ngamdragadi Central Leaders sing Assembly Constituency sing adugi mire makhoina lepaduda yaminanabagi proposal ama party asigi high command mangzonona pirakhipa laikhrabni sohari Delhi dagi phangwa pawamana BJP ki mire puthoknabagi damak party asigi parliamentary board ki mifam hayeng natragana hangsit phamnabayai parliamentary board na khanaraba tungda state ki lusingba singadu imphalda haninkraba matungda kona party na ticket lauthurakpa yai so hadi panmayabadi BJP ki zonal organizing secretary Ajay Jangwal yauna Chief Minister ki office da haukiba irai numita BJP ki state election committee ki mifam pangtoktuna panel list oina semkibani mifam adu semkiba panel list da yaukiba miyoi singadu ki manungda reserve oiba constituency kharagi yauna ngasi nungthil Manipur gi election in charge Bhupendra Yadav Manipur gi in charge Dr. Sumit Patra Chief Minister in Biren BJP gi state president Sharda Devi amasum Works Minister TS Bishorjit jauna ngasi nungthil pung ani taba matamdagi mifam pangtoktuna hayang parliamentary board ki mifamda puthokkodoribu wafam sing khanakibani amaromda National People's Party gi oina election management committee gi mifam hayang pangthoklagani loinana mikhala sida mirep oigadoriba ahanba phase ki ming hayeng lauthorabi gai haidi NPP ki National Vice President oiriba Deputy Chief Minister Y Joy Kumar hai hayeng NPP ki election management committee gi oiba mifam ama pangthoktuna kana bu mirep oina thadokadagi haibatu leptholagani hayeng numidang wairam phawba ahanba phase ki mirep lautholaba yai mangna hai NPP na nipu romda mirep Thagatnaba semsari loinana sit kun gi mathakta NPP na mai pakani haibagi thajabalai singi assembly constituency singi oinadi akaknaba AC kharada mirep thadokani haina makna makhataki makna hai mikhalasida political party amatana absolute majority fangloidaba leibana NPPSC lengak paibada marueba thodang logan haki Marasida Manipur BJP ga punna lengak paiminariba Naga People Friend ki oina su lakadoriba tarangani to Suba Manipur Legislative Assembly mikalasida merep oigadoriba miyoi singi ahan batangaki merep lakliba January kungamanga fawgi manungda lauthoklaba yai haina su pawo mana hairi atopa pawo mana India na Germany da Netaji Subhash Chandra Bose ki masanupi gi damak saklen sinkre Netaji Subhash Chandra Bose ki samaga kungamanga suba mapokumo numit ki nongmongoi nana India na laikhidraba freedom fighter adugi masanupi Anita Bose fab ki damak Germany da saklen ama sinkre Dr. Anika Bose na guest book aduda Zai hin haina su sahi tokre haina Germany da leiba Embassy of India na Twitter phongdokre
January Kungum the English Magasani Pan Maudraga Tareta Pokiba Netazi, India gi Freedom Movement Yamna Maru Salona Maloki. Netazi Subhasandra Bosna, Luna Mapu British Singi Mayukta, Lantengana Bamasum, India Makogi, Makutagi, Nintamanaba, Azad Hind Force Linkalami. Marashida Ahan Boy in Indiana Republic Day Thorum Singado Lake Hidraba, Freedom Fighter Netazi Subhasandra Bos, Kimapokumon Thorum, Numidadu Yahonana Bagdama, January Kungamari the Pangtopagi Muta, January Kungo Digi, Hauragani and Spali. Makasa Tarakwena to Palm, Zenims the MBBS ki Sitsa Madagi Samaga Yankida, Hengat Pangam Dribakanagi Marano, say Nava Yorum Navadi Maral Gimatic Sabasera, Pipam Toktabra. Leibasida Ladiba Medical College Institute Sina, Haujuk Satliba Academic Section Sigi, MBBS coursing Tambina Hona Bagidama, counseling Sataba Horapatanatana, Handakta Linkat Kiba, Sijo Hospital Medical College, Fauna, MBBS Tamningu Mahiroshin the course, a Shibutama Panganabi Akanmatabaxing, Lakota Ringi Selecta, Manipur Yamata Medical Institute, Zawahal Nehru Institute of Medical Science, Zenimsta, Hanadagi laser course, a Sigi sit Samadagi Samaga Yankaida, Hengat Pangam Dribasi, Ngamdragadi, Maral Ogani Habisi Asabo Horakle, Wang Asimanipur Kakinatana, MBBS course, Tamzanimba Medical aspirants sing Masumakogi. Parents, guardians, singi matakta, circle punamaki, miamna, Kaurang Narakpa, Paukum, Yohang, wherever soon as you forward the subsaba, Pakum Pang the Batanatana, Pibina Basu, like Tabakum Tauri. Adominama, Saliba Academic Section as the Zenims Namasagi Laserakpa, MBBS course, Tamnabagi upon Visit Samagi Matata Yankai, Hapsinduna Samagi Yankai, Suhan Mangambagi, Oitopa Latre. Aduga, Matangi Academic Session the Haiba Hen Visit Yankai SC. Hapkatuna, Mahirosing course, a sitama Pangadra, Natraga Pangaloidra, Habasu, Sapsan like Haitadri. Wang Sigimatana Pauxi Sina, Pankipa reports singing Matung in a hen besitsa, Mariankaida, Hengatpa, Yaroi Dabanina, Zenims the lady besitsa, Masigimanunga, Central Kota the Yauriba, Sitsing Yoina, MBBS, admission gi, counseling ta, Sigitaragama Pandagi Hokre. Counseling a Sigi Makatarakpada, State Counseling gi, Ahan round the Tasigi, Kungatretagi Kuntragam the Faugi Manunda, National Medical Commission, NMC na Pirakpa, instruction Gimatuk in a lotion and a Buhonagadori, Adabu Zenimski, MBBS, Sit Samagi Matakta, Yankai, Hapsinduna Samagi Yankaida, Hengat Hanana Balangaki, Makedi, Honavayaba, Masum, Pakat Payaba, Tabaxing, Pakatle, Habi Gimatakta, Center the Pirakadaba, MBBS, Sit Amam the Lupakro, 1.2 Gisil Gitang Bangsu, Center Amasum State Kimarakta, Sada, 92. 10 Sirgi Sangda Pirakiba later when Hadi. Send Pamasu Hokiba Kumza English in a Taraga Tereta, Center Gimekedi Haktangana, Makoina Pirak Pam Tokpa, Sir de Gisada Kungi, Senpam Zenimski authority the Pirakrabani Hadi. Masigi Matunga Center Gimekedi House Ehen Visit Yankai, Hengat Pagitamak Lupakro, Yankai Taruka Point, Kuntraga Taretki, Senpamsu, pull up Pirakraban Hadi. Adabu Zenims the MBBS ki sit masing Samadagi Samag Yankaida, Hengat Hanbagi Tabak the Center Gimekedi Makuina, Putoka the Shirgi Senpa Mapung Fana, Pirak Lava Fawada, Saliba Academic Section Asidigi Karigidamak Ahen Besita, Mahiroi Singbo, Ming, Sanba Pangaloy the Ribano, Hibisidi, Pakum Pang Dribu Wangadama Odi. Wapamasigamari Lena Pangba report Kimatung Ahen Basit, Hengat Hanabagi Matang the National Medical Commission Pirakpa. Prescribed formata Tangai Fadana Sang documents sing Hapsinduna, Mentionlag Aknapa Matamamagi Manunda, Tagat Pamtopa Se Sangsing Matamadugi, Zenimski Director, Tagalam Davadagini Sohadi. Hauzik Ladiba, Zenimski Director Sigi Mamanga, Pamasibu Puramami Eduna, NMC na Pirakpa, instruction Gimatung in a Tangai Fadana Pangtok Pamtok Patabak Si Pangtolaga, Council Asida Tagat Pamtopa Se Sangsing, Taram Lagadi, Yamna Mangzona Zenims na MBBS ki Sitsa Mariankagi, Mapu Eramba Yabani Sohadi, Mamanga Director Eramba Mueduna, MBBS ki Sit Masing Henkanaba, NMC that November Taraganipan English and Nikakun Kakta Ayibasi Rosing, Taram Lavasu Manipur University Authority Gimakedi Pirakadaba, Tangai Fadana Sangba, Certificate Yaudana, Tarambana, Nasi Mayuk Naribatago, Asi Tolak Panisohadi. Reporters Gimatung in the Zun Mari English and Nikakun the National Medical Commission Gimakedi email Gitanga, Matamadugi Zenimski Director Ayibasi Rol Amapirapalamle.
NMC gi sirol aduna phongdorapagi matungina sit masing hengkat hanbada MU authority na pirakadaba certificate yauna tangai fadaba document sing yoroktre maram asina numit tarani gi manungda haidiba mandate sing certificate adu yauna document sing suna thagalangnaba khangalakibani adubo matamadugi director na institute asigi faculty members sing amasung administrative officials sing na sabsab khangdaba maram degi NMC na June Mari English sing aniga kunga mathoida firakiba ayi besiro adu losinduna thamnamani so hari adumenama hanagi director adugi matam loiraduna thabak-tagi pothakraba matung housing institute asigi director oiriba Professor L Debena Pharmacy Purakpaga panthadana July 13 English sing aniga kunga mathoida National Medical Commission Jenims ki MBBS ki sit masing samadagi samaga yankaida hengar hanana ayi besiro ama thaba suleram ki hana supali Makasa tarakpon na tendak pato papaw kra pizage DGP da khankre pangtho ko doriba mikal sida nifugo taruk cycle AST gi intending candidate ki dongel gi meke digi CEO Manipur file tor ki bo kadamada Koki Revolutionary Army na kimnaw hangsingi favor ka hen ma thawung sing chatharakle haibadagi CEO gi meke digi DGP da inquiry tawnaba khankre so haidi ato papaw kra na accident ani seri ngasi numidang pung tare lom tab matamna mayai lambi gi mayang phal Prabhavati College mapada bullet amadi motorcycle tong duna lakpami ani thengai na badagi khutak mafam aduda ama siri amana hospital pukhatuna lekatnaba matungda nupi amana aru fium da lekatnari thaudo aduda lekidraba mi ani edudi singjamai Bhagyavati Lekai degi James say kunamadi atokpa duna mayang Imphal Prabhavati College manaktagi thoksom sawba ilis ibung hawi thaudo adu makharum dagi bule thauduna lakpa mi yamaga dukan phamluraga mayumda motorcycle tongduna halakpada mayum manakta gari ani du thengai na kibani thengai na baduda bule thorakpa mi edu khutak ma phamaduna lekidabani duga matai manau ani duna sokpadagi ras medicine pukhalaktuna lekatnaraba matungda nupa adu lekidabani lekidre amasum nupi aduna aruba fium da lekatnari bule thorakpa nupa adu singjamai rom dagini so hairi hena pausna supali atop paw madana Laisabi ama mangkhre thasigi taraga nipan gi numida wairam pung mangaram tabada thawal moijing langoi jindagi sei kunga mangaram surabi Laisabi ama mangkhibagi matangda langoi jingi community hall mi pham duna JC semduna warep kaya sulokre mafam khangduna mangkhibi Laisabi du moijing langoi jindagi MD Alauddin Ilis ibungogi masanupi Miss Ruksat sei kunga mangani JC gi convener Kosina Phongdorakpada Ruksatna mafam khangdana mangkhibasi singnene oi Islam na ningi satnabi oiduna su nupi masa ama mahaki nungsinaba nupa ama da sien ki pataraba su nupi haidokpa adumak satnari adubo numitare ni suraba phawbada tang taba khangdana leibasi singnene oi maramaduna lenga ki mari leinaba singna athubada langa langjin putoktuna tekta kaidana sinabi yo haina su lenga ki pukning singsilakli Marakta state sigi wangbra thokpa paw khraga memna pijage ising isaw manungda asiba sing losin ki haiba Chinese official sing fogalkhre hauki besai da China da sathira ba ising isaw thokiba matamda Chinese province amagi official sing atamna asiba samaga kuntraga mapan report tawdaba natragana losin ki haina lebasigi central government phongdokiba loina madura senaba miyai khra fogalkhre hari kumza English nganiga kunga mathogi July Taraga Taretagi Kungumdoi forward Central Sainagi Henan province nunglai nungsina akanba silakibaga loinana nongkana subudagi reservoir ki aising pathoki amasum turel torban kya kaibaga loinana maruiba city singda ising thumduna public transport system amadi lambi sing mapung fana feloki Zhengzhou city da supnagi numit humni khaki manungda nong 600 hena haibadi sai amagi sangsat ki nong gi sang su khibaga loinana metro station singamadi tro city tunnel ama ising thumki tunnel sing ising thumjin khibadagi Zhengzhou metro station yamdrabla miyoi taragani thosiki social media ra thagatpa mipai ningai oiraba footage ta carrier singi manungda isingi imaidu passenger singi koki mapa phawbu yobu ukhi atopa miyoi taruk amasu matamaduda road tunnel amada siki mapumaduda car samehena isingda lupkhibani Chainagi khwaidigi wango thaki government body oiribi state council na phongdokibda disaster adugi matangda satakiba investigation ama review toki amasu maduda local amasum provincial officials singamadi authorities sing mathauda thoksadabadagi mara lei haina lepki maruina
subway amasum tunnel da thokiba misimina sing ningthi na yengsin ki di hansul left ki hansu pau sna makhatarakli loishilak point na to pau khrana Republic Day ga mari leina national capital gi security ki thorang sing review tokre Lebasin Republic Day celebration ki damak sem sarakpot loinana ki halakpa kaya gi marakta national capital security gi ahoba amata lehandana ba Delhi police amasum security agency sing na lakotpa yaba thorang khutimak lakotkre January 23 pangthokdoriba Republic Day celebration gi mangoinana Delhi police ki commissioner Rakesh Anthana amadi special commissioner of police Satish Golsa amasum DCP News Delhi gi Deepak Yadavna Rajpath area da satuna security arrangement sing esinkre tuan ma threat sing thengnana ba lakatpa khongthang amada security personnel lising yang khai hena deploy tawduna masu mi masa khangdokpada khudongsan gadaba CCTV camera sangwa henba ka loinana central control room ama sengbat khiba ka loinana security arrangement sing hena kansin khre han supali National capital asi no fly zone ama onthokiba ga loinana drone sing UAV sing hot air balloon sing pai bida athing thamkre air space ta apai ba posak sing sek tawna bigi damakta anti drone team sing su thamkre han supali atopa paw mana Arunachal gi nupa masa fangle Indian army da sinna ba honari Arunachal gi nupa masa ama Chinese territory da thengnare ama sumag yamna thuna sinaralagani haina China gi People's Liberation Army PLA na nomaizung numita Indian army da khangalakle hari PLA personnel singna nupa masa ama fakre haina MP amana claim tawkiba matung numit kharani kanaraga PLA na wafam asi Indian army da khangalakibani adomaina mo security source singna hai madudi PLA na angang adugi masak maming confirm torakti ma January 19 upper Siang district gi Chinese source singna phakibani haina Miram Taron Koba Naha Aduni Haina Tazanari Naha Adubu Fakri Habis Kanglak the Indian Army na PLA the Mahapu Tibina Ba Hajaki sourcing Hairi Madudi PLA na Indian Army the Nupamasa Ama Makoina Fanglem Sumaku Indian site Sinarak Navagi Matotaba process Atari Arunachal Pradesh ki MP Ama Oriba Tapir Gaon agency the Fundokiba Amada Nupamasa Ado PLA gi custody the lady Masumak Yamnatuna Sinarakani Haina Indian Army na Mawanda confirm Tarok Lahadi Arunachal gi Nupamasa Ado PLA na upper Siang district ki Siyungla area da konba Lungta Zordagi Fakre Hena January Taragama MP Gaon claim Tokibini PLA na Taron book kinep Tokibiki Matang Namaki Marup Zoni Yaining na so authority sing da tamki makoi anima zido village da leiba local intersingni thaudo adura sangpo to rail india gi sar oriba Arunachal Pradesh da sangba hoba mafam amaga nakna thokibani sangpo to rail si Arunachal Pradesh da siang kawi amasum Assam da Brahmaputra kawi January kunda China gi foreign ministry ni statement amada thaudo adugi knowledge ministry asida leire haikibani han supali Amarom dana tentak na thamjaramge COVID-19 angang singna kari ahongba lakhanbagi haibisi khangdoknaba Delhi government na survey tawragani angang singna COVID-19 na kari ahongba lakhanbagi haibisi khangdoknaba Delhi government na survey ama pangthoknaba warep lokre survey adu da yumpham oiraga happiness curriculums update tawgani happiness curricular update tawba sina school tamliba angang singi wakhal yengsinbada mateng pangani masi makhoina matam sangna school ga Taptok Nabana Maram Uduna Makoida Wakal Nuaita Mamasum Akiba Puan Benisingba Lerak Padigi Matau Tarakpani Deputy Minister Manis Sishodiana Hiramasigi Matang Marile Nabo officials in instruction P Kriana Delhi government Sirola Madasu Fongdorakli Loshilakuna Topa Paukraga Mamna Pizage Congress ki Indian candidate Oirambasing party the Gitok Haina press conference Tauram Daida Yasinabagi Tokre Hyang Lambro Congress Committee Mutakre Party ki Firal Maitakre Taraganito Shubha Manipur Legislative Assembly Mikal Gumari Lena Nangarang Kendra Nifugi Congress ticket Lautura Kibaduda Yaraktraba Congress ticket Mide Boigani Haina Siensiong to no honor Kiba intending candidate sing Congress Party Digito Lagani Haina si press capta Mipam Pang Toknaba Siem Saram Lava Manunda Yasinaba Purakpa Digitokre Adumapo Hyanglam Kendragi Onadi Dr. Huidro Ziti and the Congress ticket Pirak Kibadu Yaning daba Fongdok Laduna Hyang Lambro Congress Committee Mutatle Hanela Fokre, Lona Party ki Firal Maitakre, Presna Pama Pogi Matu in a Dingarang Congress ticket, Lautura Kibaduda, Yoro Kidraba, Ketrigao Kendra, Congress Mirip Ogini Haina, Siem Saramba,
MPCC gi secretary su oiriba ex MLA Wangkhem Basanta Kumar gi masanapi Punam Rani yauna Congress ki thawpurama kaya Congress High Command gi thawong singa duda PNW bigidigi party asidagi toklagani haina ngasi press club ta pawgi mifam pangthoknaba sem saramani adubu marakta yasinaba ma purakpadagi tokre adumapu hianglam kendra gi oinadi Dr. Jitenda Congress ticket pirakhiba adubu yaningdaba phongdokna duna hianglam bro Congress committee thopsille haina laktokhibaga loinana party gi firal mai thakre hiramasigi matang lai hianglam Kendra Congress mirip oina ba sem saramba MPCC gi Vice President oiriba Elangbam Dujamani na ngasi hianglam da leiba ma ki yumna pangthokiba pawgi mifam amada phongdokhibada Congress Party gi Constitution gi matung ina miyo amana party asida yawge haiba tarabadi party asigi District Congress Committee amadi Block Congress Committee da form pigadabani haiba yawri adubo handaki mikhal gi oina party ticket lauthokpa sida hianglam kendra gi oina District Congress Committee amadi Block Congress Committee da ming yaudaba amadi committee asigi president sign tawdaba mapung falaba form paiba mi amada party asigi ticket pirakpa asidi achumba tawgani haina khaliba amadi lauriba state asigi Congress ki lusingba okram ibobi asi dictatorship ki wakhalon chenba amani aranba tawbana mang thaba miyoni ngasi hianglam da leiba candidate asigi yumna pangthokpa Kaksang District Congress Committee KDCC hianglam Block Congress Committee HBCC hianglam Assembly Youth Congress Committee HAYCC hianglam Mahila Congress Committee HMCC NSUI amadi Frontal Cell haiba punama asi district asi kendra asidagi dissolve tawre haina laukthokpagi thawram amada miyamgi mawangna phongdokhibani laukthokpagi thawram aduda KDCC gi President E Manglem HBCC gi President S Gojendro HYCC gi President Y Indra Kumar amadi committee kya gi mihutka loinana makpo sawatpa miyoi kya na saruk yakhi haina su pawsna phongdorakli atopa pawmana Ulfa Aina Republic Day numita ban kauraroi lauthokre haukiba sai singda Assam da ningtamna bagidama khulai paibagi lanjang sathariba Ulfa Aina sai khudingi January 13 Republic Day numita total shutdown gi khongjang lauthoktuna lakhibadu saliba sai esi oina di numit asida ban tawdana bore plaure haina Ulfa Ai gi makeri gi phongdorakli larholubasi gi makeri gi phongdorakibada Republic Day numit asida ban kaudabagi firep laubaga loinana Makalamatagi protest na singba pangthoklo haidi panba yabadi Assam Chief Minister Himanta Biswa Sarmana larholubasida mangjonuna makalamatagi ban natragana boycott tawduna ba appeal tawba lekrabani marasida Assam Chief Minister Himanta Biswa Sarmana maki Twitter da thagalakiba worolamada ulpha aina larokliba phirebasida thagatba phongdokladuna central government ka wan thokleiba khana nainabama sathanabagi damakta su appeal tawkhre so haidi atopa pawmana Kongkham Robindrogi mapabung manglemna BJP da vote pidragadi khatkin hen ki halamba amatalete Bengal miyamna sakhini Mayang Impal Kendra da BJP gi mirep oriba Manipur Legislative Assembly gi Deputy Speaker Kongkham Robindrogi apokpa mapabung Kongkham manglemna Bengun awang buya lekai da leibai MD Liakat apokpa Abdul Salam gi yumda sanglaklaga BJP da vote pidragadi khatkani haina ki halamle haribasi MLA Robindro gi mingsa thianana ba Congress worker kharana atamnana laktunaraga phongdorakpa yumpham yawdob aranba wafamni haina Bengal Maning Awang Development Committee amasum miyam gi meketi gi phongdorakli ngasi Bengal Maning Awang lekaida pangthokiba pawmising unabada Bengal Maning Awang Development Committee gi member oiribi MD Bayamayum akhatana hai lagliba taragani te suba Manipur Legislative Assembly mikhalda mayang Impal Kendra da BJP gi mirep oigadoriba Kongkham Robindro bu amuk hana mai pakhana nabagi pandam amagi makhara polling station 23/22 BJP gi booth unit ki makhara mayang Impal Bengal Maning Awang buya lekaida makhara CM ki Bengal Maning Awang Development Committee gi advisors oiribi MD Abdul Salam gi yumda BJP gi mirep oiriba Manipur Legislative Assembly gi Deputy Speaker Kongkham Robindro gi apokpa mapabung Kongkham manglemna mikhal gi mari leinana unaba sakhi unabaduda buyamayum akhatar masamaksu manglem ga loinana satminaki tasengna maksu Bengal Maning Awang Development Committee advisor oiriba MD Abdul Salam na Deputy Speaker gi apokpa mapabung Kongkham manglembu maki yumda adumakti law haina tatana korakpadigi satminarubani haina spali hauzik oina di mem pawk sumatang sa lusinjarage pathok sagib da soikiba lankiba yawr simam nangak pigina duga mem anobo update ngaminasi thank you